ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯨꯈꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯃꯤꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯒ ꯂꯨꯈꯣꯏꯒꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯤꯡ ꯏꯕꯣꯍꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯆꯥ ꯄꯤꯛꯄꯗꯨꯒ ꯅꯨꯄꯤ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕꯗꯨ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯅꯤꯁꯤꯡ ꯑꯃꯅ ꯂꯨꯈꯣꯏꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯈꯜꯂꯒ ꯂꯩꯔꯥꯡꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯏꯕꯣꯍꯜꯕꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯒꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯃꯥ, ꯅꯪꯅ ꯏꯆꯥ ꯏꯕꯣꯍꯜꯕꯨ ꯅꯪꯅ ꯍꯦꯛ ꯄꯣꯛꯄ ꯅꯆꯥꯒꯨꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯁꯤ ꯎꯕꯗ ꯑꯩ ꯄꯦꯜꯂꯤ." ꯂꯩꯔꯥꯡ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯕꯣꯍꯜꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯕꯤꯒꯅꯨ." ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯀꯣ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯍꯜꯗꯨ ꯄꯣꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯀꯟꯕꯤ ꯃꯦꯝꯆꯥꯊꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯦꯝꯆꯥꯊꯣꯏ ꯂꯩꯔꯥꯡꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯂꯩꯔꯥꯡ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣꯏ ꯏꯆꯦ, ꯏꯁꯤꯡ ꯁꯣꯛꯀꯦ." "ꯑꯗꯣ ꯂꯩꯔꯥꯡ, ꯅꯪꯅ ꯄꯣꯛꯁꯨ ꯄꯣꯛꯇꯕ ꯃꯆꯥꯗꯨꯗ ꯑꯗꯨꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯪꯕꯨ ꯑꯄꯣꯛꯄ ꯃꯃꯥ ꯅꯠꯇꯦꯗꯅ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤꯁꯨ ꯅꯆꯥ ꯑꯃ ꯄꯣꯛꯅꯕ ꯇꯧ." ꯂꯩꯔꯥꯡꯗꯣ ꯃꯦꯝꯆꯥꯊꯣꯏꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯏꯆꯦ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ꯫ ꯃꯣꯏ ꯃꯄꯥꯅ ꯊꯨꯅ ꯍꯜꯂꯣꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯩ ꯀꯥꯔꯝꯃꯒꯦ ꯏꯆꯦ." "ꯍꯣꯏ ꯀꯥꯔꯣ꯫ ꯑꯗꯣ ꯂꯩꯔꯥꯡ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ, ꯄꯪꯒꯅꯨꯀꯣ." ꯂꯩꯔꯥꯡꯗꯣ ꯃꯦꯝꯆꯥꯊꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯀꯩꯗꯧꯔꯦ ꯃꯃꯥ? ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯤ?" "ꯑꯣ, ꯃꯥꯒꯤ ꯃꯦꯝꯆꯥꯊꯣꯏ ꯍꯥꯏꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯀꯟꯕꯤꯗꯨꯒ ꯊꯦꯡꯅꯩꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯃꯦꯝꯆꯥꯊꯣꯏꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ꯫ "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨꯗꯤ꯫ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ, ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯏꯕꯣꯍꯜꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯉꯥꯡꯕ ꯌꯥꯔꯣꯏ, ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ." "ꯍꯣꯏ ꯁꯤ ꯐꯔꯦ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ." "ꯍꯣꯏ, ꯊꯣꯡꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯔꯥꯡꯁꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯂꯨꯈꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯔꯣꯜꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯃꯃꯥꯗ, "ꯏꯃꯥ, ꯃꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎ ꯑꯃ ꯂꯥꯛꯂꯅꯤꯅ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯥ?" ꯂꯩꯔꯥꯡ ꯅꯣꯛꯂꯒ, "ꯆꯨꯝꯃꯤ, ꯏꯆꯥꯒ ꯁꯥꯟꯅꯅꯕ ꯅꯅꯥꯎ ꯑꯃ ꯂꯥꯛꯂꯅꯤ." "ꯅꯅꯥꯎ ꯂꯥꯛꯑꯗꯤ ꯏꯃꯥꯅ ꯏꯊꯤꯅ ꯇꯧꯅꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯏꯃꯥ?" ꯂꯩꯔꯥꯡꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ, "ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯅꯥꯎ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯏꯆꯥꯗ ꯊꯤꯅ ꯇꯧꯗꯣꯏꯅꯣ? ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯍꯜꯕꯨ ꯃꯊꯥꯗ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯂꯩꯔꯥꯡꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯔꯥꯡꯗꯨ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯂꯨꯈꯣꯏꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡ ꯏꯕꯣꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯁꯨ ꯆꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯍꯜꯗꯤ ꯌꯥꯝꯅ ꯄꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯏꯕꯣꯍꯜꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯇꯣꯟꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ, ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯝ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯌꯨꯝꯗ ꯄꯣꯂꯥꯡ ꯈꯔ ꯈꯔ ꯁꯥꯔꯝꯃꯤ꯫ ꯏꯕꯣꯍꯜꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯏꯕꯣꯇꯣꯟ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯕꯥꯕꯥ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯈꯔ ꯁꯍꯔꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯅꯤ ꯍꯥꯏꯌꯨ꯫ ꯁꯍꯔꯗ ꯊꯕꯛ ꯁꯨꯔꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯏ ꯍꯥꯏꯅ ꯍꯥꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨꯒꯦ ꯕꯥꯕꯥ." "ꯆꯠꯄꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯄꯥꯕꯅ ꯋꯥꯔꯤꯕꯁꯤ ꯅꯌꯥꯝꯕꯁꯤꯒꯤꯅꯤ꯫
ꯅꯣꯏꯅ ꯆꯠꯄꯗꯨꯗ ꯅꯌꯥꯝꯕꯁꯤꯁꯨ ꯈꯔ ꯄꯨꯕꯤ ꯈꯔ ꯃꯤꯠꯁꯤꯡꯅ ꯁꯤꯡꯅꯅꯕ ꯄꯥꯕ ꯇꯥꯆꯧ ꯄꯨꯕ ꯍꯥꯏꯗꯣ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯌꯨꯝꯁꯤꯗ ꯄꯥꯕ ꯅꯇꯣꯝꯇ ꯊꯅꯝꯕꯁꯨ ꯅꯆꯥ ꯅꯨꯡꯉꯥꯏꯇꯦ ꯏꯄꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯏꯇꯣꯝꯇ ꯂꯩꯕ ꯑꯗꯨꯝ ꯌꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕ ꯍꯌꯦꯡꯁꯦ ꯇꯥꯆꯧꯒ ꯄꯨꯟꯅ ꯁꯍꯔꯗ ꯆꯠꯅꯕ ꯇꯧꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜꯗꯣ ꯂꯧ ꯈꯣꯏꯔꯨꯔꯒ ꯁꯟ ꯑꯗꯨ ꯍꯣꯏꯗꯨꯅ ꯆꯪꯂꯛꯏ ꯏꯕꯣꯇꯣꯟ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯇꯥꯆꯧ ꯍꯌꯦꯡꯗꯤ ꯅꯅꯥꯎꯒ ꯁꯍꯔꯗ ꯆꯠꯄ ꯇꯥꯔꯦꯅꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ ꯑꯩꯗꯤ ꯅꯣꯏꯒꯤ ꯁꯍꯔꯗꯨ ꯆꯠꯅꯤꯡꯗꯦ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯥꯡꯂꯅꯤ ꯑꯗꯨꯅ ꯁꯍꯔꯗ ꯆꯠꯂꯣ ꯍꯌꯦꯡ ꯄꯨꯅꯅꯕꯅꯦ ꯅꯐꯤ-ꯅꯔꯣꯜ ꯌꯣꯝꯁꯤꯜꯂꯨꯀꯣ ꯍꯣꯏ ꯄꯥꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯗꯨ ꯃꯄꯥꯕꯨ ꯈꯣꯏꯔꯝꯗꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯈꯔꯒ ꯁꯍꯔꯗ ꯆꯠꯈꯤꯔꯝꯃꯤ ꯇꯣꯃꯥꯜ ꯏꯕꯣꯇꯣꯟ ꯅꯪꯅ ꯅꯌꯥꯝꯕ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯍꯣꯔꯦꯟ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯅꯦ ꯏꯕꯣꯍꯜꯒꯤ ꯄꯪꯂꯤꯕ ꯈꯨꯄꯪ ꯑꯁꯤꯒ ꯃꯤ ꯁꯍꯔꯗꯗꯤ ꯑꯁꯤꯡꯕ ꯉꯥꯛꯇꯅꯤ ꯃꯥ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯕ ꯇꯥꯔꯦ ꯅꯣꯡꯌꯥꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯨ ꯑꯃꯨꯛ ꯃꯥꯡꯈꯤꯗꯅꯕꯀꯣ ꯁꯍꯔꯗꯗꯤ ꯃꯤ ꯐꯠꯇꯕꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯕꯣꯇꯣꯟ ꯍꯥꯏꯔꯛꯏ ꯗꯥꯗꯥ ꯑꯗꯨꯒꯤꯗꯤ ꯇꯥꯗꯣ ꯑꯩ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯑꯩ ꯁꯦꯟꯅꯖꯒꯦ ꯄꯥꯕꯅ ꯇꯥꯆꯧꯁꯦ ꯈꯔ ꯃꯤꯠꯁꯤꯡꯅ ꯁꯤꯡꯅꯕ ꯌꯥꯎꯍꯜꯂꯨ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯣꯏ ꯅꯪꯅꯕꯨ ꯁꯦꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯁꯍꯔꯁꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯊꯤꯔꯝꯃꯤ ꯏꯕꯣꯍꯜꯗꯣ ꯃꯃꯤꯠꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯑꯇꯣꯝꯕ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯨꯝꯒꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯏꯅꯦ ꯇꯣꯃꯥꯜ ꯅꯣꯛꯂꯒ ꯏꯕꯣꯍꯜ ꯅꯪꯕꯨ ꯌꯨꯝ ꯐꯖꯕꯗ ꯂꯩꯅꯤꯡꯕ꯭ꯔꯅꯦ ꯂꯩꯕꯨꯗꯤ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕꯕꯨ ꯂꯩꯕꯨꯗꯤ ꯐꯪꯉꯣꯏꯗ ꯇꯥꯗ ꯃꯣꯏꯒꯤ ꯌꯨꯝ ꯈꯨꯁꯥꯁꯤꯗꯤ ꯁꯦꯜ ꯌꯥꯝ ꯆꯪꯂꯝꯒꯅꯦꯕ ꯏꯕꯣꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯅꯣꯡꯌꯥꯏꯅ ꯏꯕꯣꯍꯜ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕꯒ ꯍꯩꯕ꯭ꯔꯣ ꯍꯩꯌꯦ ꯇꯥꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯤ ꯅꯪ ꯊꯣꯡ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯈꯨꯠ ꯑꯣꯏꯅ ꯌꯦꯡꯂꯒꯦ ꯑꯩꯒꯤ ꯈꯨꯠ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯇꯨ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯏ ꯏꯕꯣꯇꯣꯟꯅ ꯇꯥꯆꯧ ꯇꯥꯗꯅ ꯍꯥꯏꯔꯤꯁꯦ ꯇꯥꯆꯧꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯨ ꯃꯍꯥꯎ ꯌꯦꯡꯒꯦ ꯃꯍꯥꯎ ꯇꯪꯒꯦꯅ ꯍꯥꯏꯔꯤꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯇꯝ ꯈꯔ ꯁꯍꯔꯗ ꯊꯕꯛ ꯁꯨꯔꯝꯃꯤ ꯏꯕꯣꯍꯜꯗꯨ ꯁꯍꯔꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯏꯕꯣꯇꯣꯟꯁꯨ ꯃꯌꯥꯝꯕꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯁꯤꯟꯗꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯨꯈꯣꯏ ꯃꯆꯥ ꯑꯅꯤꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯆꯠꯈꯤꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯃꯨꯛ ꯍꯜꯂꯛꯄꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯑꯇꯣꯝꯕ ꯕꯥꯕꯥ ꯇꯥꯆꯧꯅ ꯌꯨꯝꯗ ꯆꯠꯂꯁꯦꯅ ꯈꯥꯡ ꯉꯝꯗꯗꯅ ꯂꯥꯛꯂꯕꯅꯤ ꯄꯥꯕꯁꯨ ꯀꯨꯏꯅ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯒ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯊꯤꯔꯒꯦ ꯑꯗꯨꯅꯁꯨ ꯐꯔꯦ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯊꯤꯔꯣ ꯍꯣꯏ ꯕꯥꯕꯥ ꯑꯩ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯍꯣꯏ ꯄꯣꯊꯥꯔꯨ ꯏꯕꯣꯇꯣꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯣꯍꯜꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯕꯥꯕꯥ ꯃꯣꯏ ꯁꯍꯔ ꯍꯥꯏꯗꯨꯗꯤ ꯌꯨꯝꯒꯁꯦ ꯐꯖꯕ ꯌꯥꯝ ꯂꯩꯍꯧ ꯑꯗꯨ ꯕꯥꯕꯥ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯁꯍꯔꯗꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯕꯣꯍꯜꯗꯣ ꯃꯥꯅ ꯁꯍꯔꯗ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤꯗꯨ ꯃꯄꯥꯗ ꯂꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯗꯣ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯅꯕ ꯇꯧꯔꯝꯃꯤ ꯏꯕꯣꯇꯣꯟꯅ ꯇꯥꯆꯧ ꯏꯁꯤꯡꯁꯤ ꯀꯪꯅꯕ ꯁꯤꯜꯂꯁꯤ ꯑꯗꯨꯒ ꯉꯥ ꯐꯥꯅꯕ ꯍꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯨꯅ ꯄꯜ ꯊꯤꯡꯗꯨꯅ ꯉꯥ ꯐꯥꯅꯕ ꯇꯧꯔꯝꯃꯤ ꯏꯁꯤꯡꯁꯨ ꯀꯪꯂꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥ ꯐꯥꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯏꯕꯣꯇꯣꯟ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯇꯥꯆꯧ ꯉꯥꯁꯦ ꯆꯥꯛꯈꯨꯝꯗ ꯊꯝꯂꯨꯁꯨ ꯑꯩ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯁꯦꯡꯅ ꯆꯥꯝꯊꯣꯔꯛꯈꯤꯒꯦ ꯑꯗꯨꯒ ꯉꯥꯗꯨ ꯂꯧꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯅ ꯉꯥꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯇꯣꯟꯁꯨ ꯄꯨꯈ꯭ꯔꯤꯗ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯏꯕꯣꯇꯣꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯗꯤ ꯃꯈꯣꯏꯅ ꯐꯥꯔꯨꯕ ꯉꯥꯁꯤꯡ ꯑꯗꯨ ꯍꯧꯗꯣꯡ 3-4 ꯆꯪꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯣꯇꯣꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯋꯥꯅ ꯐꯥꯖꯧꯔꯒ ꯍꯧꯗꯣꯡꯁꯤꯡꯁꯤ ꯂꯣꯏ ꯆꯥꯊꯣꯛꯑꯝꯃꯤꯗꯅ ꯃꯁꯤꯗꯤ ꯑꯄꯥꯏꯄꯣꯠꯅ ꯊꯣꯝꯗꯨꯅ ꯍꯧꯗꯣꯡꯁꯤꯡꯗꯤ ꯍꯥꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯗ ꯑꯄꯥꯏꯄꯣꯠꯅ ꯊꯣꯝꯂꯝꯃꯤ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯆꯥꯛꯈꯨꯝꯁꯤꯗꯤ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯏꯕꯣꯇꯣꯟ ꯁꯧꯔꯥꯡꯅꯅ
ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯉꯥꯁꯤꯕꯨ ꯆꯥꯛꯈꯨꯝꯗ ꯀꯩꯝꯇ ꯀꯨꯞꯇꯕꯤ ꯊꯅꯝꯗꯅ ꯍꯧꯗꯣꯡꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯉꯥ ꯐꯥꯎꯔꯤꯁꯤꯗꯤ ꯍꯧꯗꯣꯡꯅ ꯆꯥꯅꯕ ꯑꯣꯏꯔꯝ ꯅꯪꯁꯨ ꯄꯪꯉꯦ ꯈꯪꯗꯅ ꯂꯩꯔꯕ ꯅꯌꯥꯝꯕꯁꯤꯗ ꯀꯔꯤꯒꯤ ꯉꯥꯗꯨ ꯄꯤꯔꯨꯔꯤꯕꯅꯣ ꯁꯨꯛ ꯌꯥꯝ ꯄꯪꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅꯁꯨ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯐꯅꯌꯥꯝ ꯇꯥꯛꯄ ꯁꯨꯛꯂꯧ ꯂꯧꯗꯦꯕ ꯐꯔꯦ ꯇꯣꯛꯂꯣ ꯆꯥꯈ꯭ꯔꯗꯤ ꯆꯥꯈ꯭ꯔꯦꯗꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ ꯅꯌꯥꯝꯕꯗꯨꯁꯨ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯈꯤꯕ ꯆꯥꯛꯈꯨꯝꯁꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧ ꯅꯣꯡꯁꯤꯁꯨ ꯇꯥꯒꯗꯧ ꯃꯥꯜꯂꯦ ꯏꯁꯥꯁꯤ ꯑꯣꯝꯆꯥꯛꯅꯩ ꯆꯥꯛ ꯉꯟꯅ ꯆꯥꯗꯨꯅ ꯇꯨꯝꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯕꯣꯇꯣꯟꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯏꯕꯣꯍꯜꯅ ꯁꯟ ꯂꯧꯁꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯏꯕꯣꯍꯜ ꯅꯪꯕꯨ ꯁꯟ ꯂꯧꯁꯤꯜꯂꯨꯔꯤꯕ꯭ꯔꯣ ꯍꯣꯏ ꯃꯥꯝ ꯑꯩ ꯁꯟ ꯂꯧꯁꯤꯜꯂꯨꯕꯅꯤ ꯃꯥꯃꯗꯤ ꯀꯔꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ ꯅꯪ ꯃꯥꯃꯁꯦ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯈꯔ ꯁꯤꯡꯂꯕ꯭ꯔꯣ ꯃꯥꯃ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯗꯅ ꯁꯤꯡ ꯌꯥꯝ ꯄꯤꯖꯩ ꯈꯔ ꯂꯩꯔꯗꯤ ꯁꯤꯡꯂꯅꯤ ꯃꯥꯝ 이보할기 와도 따보다 아을도 녹람니 asumna numit adusu hokhiram ibotona mayambada yengduna asumna hairammi taso mai thana masingam da leitraban umangda satuna mai thana masing khra thiram ai thangnaba khulda thabak amta satlukike hoi ai umangda satuna sing thirage iboton su satkhiram ibohal su umangda sing thiba laklammi lambida angang khara thengnaram angang singdu ibohal lakpada ibohal lae haiduna makoi masel hainaram thembungna taibohal kai situin umangda sing thiba saluge tobani taibohal nang hainau mun masaningdro hainau amun ba palakpaduda ibohal do matinga kut ka yotlaga chaningi adudi hainau heuse ini kabok lei hoige hainau pambi do hainau mun ba yam panbani ini kabok lei hoi de yoridi talle ini kabok lei do masin yam kanbani amuk thina ngang kan kai ngang du tai bohal ini kabok lei khangan da bida tumina huran dong huran mati talle ikoi pa mun huran mase yam phatti na hai kana huran phatti hai mi huran mase asing bagi thabak ni tai bohal na pangi do huran di yam sing doi I bohal do angang sing aduna hairi badu thajaram aduna angang sing aduna hairi badu masu yaram asumni I bohal do angang sing aduga loina duna kabok legi hainau do huran balaklam thembungna tai bohal ai hoi di u ga baiti aduna tai bohal oina kar aduga hainau amun ba heklaga makhada thadaro ikoi khun ke hoi ai heklake I bohal do hai pambi du da karam hainau amun ba sing do hektuna makhada thadaram angang sing aduna hainau do khulami kabok laisu makhoi yumgi maningda thoklakpada hainau hurali badu kabok laina urami madu ubada kabok laina laurai hai thorai masak kanano migi hainau hurali bado nera munoi khangani kabok laigi khonjel tabada angang sing do mafam adudagi sen khirami ibo haldo hainau pambi adudagi kumthaba nang hauji hainau mathak aduda tonglaga leirami kabok laisu lichai ma paiduna hainau hauriba domda laklami kabok lai makhwang metuna ibo halda yengduna hainau hurali basidi nang oira natu thiba yaraba kansida hainau hurali baninya imai pema nasaida hainau mun ma ya ma palawbadu amata palamtre hai nang hainau pambi du dagi thuna kumtaro ibo halda kumtare ibo halsu hainau pambi du dagi kumtharakle kabok lai mana paribli saiduna ibo halda set kalami ibo halsu naraduna sugatuna sumna haire ini nai phugunu aidi talle haijabun thembungna hurala di singe na haibadagi lakpat kabok lai lisaidu amu ibo halda lamduna kallaga angang na hairaga nangna lauri baninya aigi mamang thaduna chalo na pata ki khangani na ibo haldo kabok lai na chalu haibaduda chatlami kabok lai su lisai ma paiduna ibo halgi matung inare lukhoidu sumangda polang saduna leiram kabok lai na lukhoi nangni na sa nupa ibo halsi khara warau ne he lukhoi kabok lai da yengduna ise kaidoba yawre kaidoba haibabu aina yonge haiduna ai phau saran thamba hainau do na sa nupa apang siga laikai angang kharaga tawraga ne loina hektatana masibu haunari bra haibani da mana sangninglabasu aingonda hayudana lukhoi kabok lai yuwadu tabada sauna masabu sairami azoba karigino nangna nani hoigi hainau hurali ribadi ha aina nangonda migi maput masai huran phatte huran gano duna haiba natro ibo haldo peri tawraduna baba timbung na huraladi singak tuini na haibadagi huralubani
Hey, apang, gadha! Kanano huralaga singin haige ha? Nangona kanan haige? Kabok layna. Lukoy, nasa sina aigi haino huralamlabanina hainogi mamal oina sel khra hansilaw. Ise, nanaw huren numidang wairam lakzarage. Pare, adudi ayamuk satnaba tawrage. Asi hairamnaga kabok lay susat kirami. Lukoy, masanupada yengduna. Hey, nang nasidagi yumdagi mapal thokpa yar. Nang gihagtagta miwa taribisi kayam diyam. Chongpang sidi chak na marulam sariba. Iboton sumayumda halaklami. Lukoy do isaw lang duna walang dulodi. Iboton mapada yengduna. Baba, karimuk daw. Isaw lang nagamuk layram labadi. Sakyam saban na yamba apang masigi kanbada ipa shiba ngamoy daw. Adubo kari tawrage habi ni Papa. Lukoy na wari pumba masano pato madali do na kanghalami. Papa, kay gisilpi do tasaw na hinaw sabu sunatan. Sa adraso, man hek lurabani na piba tabani de. Madugi kabok lay habi nupido, mamukso kapataban. Mingondagi di lawdaw gihot na ragali. Magidi wala pasok do bayaba natin. Asum na mapamasa wari sa narami. Asum na matang kradi hauki lukoy na masano pa ahalda asum na hayrami. Asawa, tonggal maya dahuriban na sikpambisi masamuk tataw. Nung sakra pang nanam. Hoy Papa, ay taki. Ibuhal do mapan haibagi matung inna kusukulay po do na nasiktu karami. Aduga, mana yaliba u masado da pamdo na udo yalam. Udo sutup tawri. Tanzado da lambi da ahal lama laklambi. Ibuhal na tawri do ubada. Ibuhal, karino nang na tawri do di. Makada tada na nakwanga do loy na tikwa tari ni nang pa. Kura, taro ye, uda kan na pairi. Masiti ngawi da. Nang na yalibu usado da pamlaga kanana yanagi haibani. Ha, liyan mo do lipo ni nang pa. Ibuhal di ahal do na hairiba do. Mawalaw bida udo yalambi. Haibaga tawbaga usado ga ibuhal ga makada pop tari. Ibuhal do matak adudagi tarakpada makwang adu teklam. Ibuhal do sayna khang do na kanna laurami. Ahal do ibuhal gi manakta sangag do na. Ay na nga say na si thokani nangwanda haiba na tro. Nungay bra udagi tarakpada. Ibuhal ahal adu da yeng do na. Kuradi udagi tarakani haiba karam na khangliba. Kwang tekani haiba do sum. Kurasya asamba minati line tungda thokadaba pumba mangzaung na khangba ngam kura ay kurumjari nanaibu thongjanbi. Asi hai do na ibuhal na ahal adu da kuram laklami. Masiti ta sing na ngawi da. Hey, ay chalawba na sungban. Suay da kuina layrabadi ay su ngawba suay da yawba tari. Tanja adu da iboton su thoklai. Mayamba na oiramliba phibam adu ubada mayambagi manakta sensilai. Taso kari tawrage. Atomba sida layriba ahalse isam samba ahal nati laiga sakmanaba ahal. Mana ise udagi taraga kwang tekani haibaga udagi taraklaga kwang tekpagi wani. Ahal nupado iboton na yengduna. Iboton, nayambase mana u masa thariba masado da tonglaga masado tharaga layra. U sina pangwang wanglamdabagi phab wanglamlabadi natayama saram. Kura, iko itasawse panasu singnaba tak sulaw lawde. Pare, nang kurasu amuk satnaba tawrage. Nayambase amaiba makawraga makwangse saru tekpra haidra yenghal. Hoy kura. Ahal adu susatkre. Iboton na mayambabu samduna imungda pusilai. Iboton na amaiba kauduna mayambabu yenghalam. Ibohal do maraibak phaba haigadra saru phawudi teklamte. Aduba nongma ninidi haugatuna satpa ngamlamte. Nongma iboton lambi da lakpada. Iboton gi marup athaubaga thengnarami. Iboton athaubabu ubada. Itaw, karay saluno. Itaw ay sangom larubani. Itaw di karay salubano. Ay asoy phawba koythoklubani. Itaw na lawriba sangom dubu kanana thaknabano. Ikhoy mado asa khra sole. Aduna matam khra sangom pithaktu na yenge haidran tawbani. Ising la sangom la khang majanate. Kulla sidadi sangom yonba mathanda di haidana sangom da ising mayam yansil. Lawpham leitabani na ising yali khangdabasu adum lawi. Athauba na hariba sing adu taraga iboton do wakal ama laklam. Iboton mayumda halaktuna mapagi manakta sanglai. Baba, sangom thokpi san khra loiraga sangom oini hulasira khali. Sitpu sitkadrane doma. Baba, sitpagidi fazana sitka. Aikoi khulla sida sangom yonba amadagi hena leite. Phare, adudi sangom thokpi san khra loina batawrasi. Nasina naw punna tawminabasu yaredana. Yaye Baba,
ꯇꯥꯆꯧꯅ ꯁꯟꯁꯤꯡꯗꯨ ꯁꯦꯟꯅꯍꯜꯂꯒ ꯑꯩꯅ ꯁꯪꯒꯣꯝꯗꯨ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜꯁꯨ ꯆꯪꯂꯛꯏ꯫ ꯏꯕꯣꯇꯣꯟ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ, ꯇꯥꯆꯧ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯁꯟ ꯂꯣꯏꯔꯗꯧꯅꯤ꯫ ꯀꯃꯥꯏ ꯂꯣꯏꯗꯣꯏꯕ? ꯑꯩ ꯍꯩꯔꯣꯏꯗ꯫ ꯀꯔꯤꯒꯤ ꯍꯩꯇꯅꯤ? ꯅꯪꯅ ꯁꯟꯁꯤꯡ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯋꯥꯠꯇꯅ ꯄꯤꯖꯒꯗꯕ꯫ ꯃꯗꯨ ꯈꯛꯇ ꯅꯅꯥꯎ ꯅꯨꯄꯥꯅ ꯁꯪꯒꯣꯝꯗꯣ ꯁꯨꯝꯂꯒ ꯌꯣꯟꯕ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯗ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯩꯅꯤ ꯄꯥꯕ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯣꯇꯣꯟꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯕꯣꯍꯜꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯁꯖꯤꯛ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯇꯣꯟꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯪꯒꯣꯝꯗꯨ ꯏꯁꯤꯡꯁꯨ ꯌꯥꯜꯂꯝꯗꯦ, ꯑꯗꯨꯅ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯁꯪꯒꯣꯝ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯑꯃꯨꯛ ꯇꯨꯡꯁꯤꯟꯗꯨꯅ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯁꯟ 50ꯃꯨꯛ ꯁꯨꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯩꯗꯣ ꯄꯥꯝꯂꯛꯂꯦ꯫ ꯑꯗꯨꯅ ꯑꯆꯧꯕ, ꯅꯪ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ꯫ ꯄꯥꯕ, ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯂꯩꯅꯤꯡꯗꯣꯏꯅꯣ ꯑꯩꯒꯤ ꯄꯪꯂꯤꯕ ꯈꯨꯄꯪꯁꯤꯗ? ꯂꯨꯈꯣꯏ ꯅꯣꯛꯂꯒ, ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯊꯤꯔꯒ ꯍꯦꯟꯅꯅꯦ ꯄꯪꯁꯤꯟꯕꯅꯤ꯫ ꯏꯄꯥ, ꯅꯪꯒꯤꯗꯃꯛ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯑꯩꯒꯤ ꯏꯇꯥꯎ ꯃꯪꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯄꯨꯝꯕ ꯂꯣꯏꯔꯕꯅꯤꯀꯣ꯫ ꯏꯕꯣꯇꯣꯟ ꯅꯣꯛꯂꯒ, ꯏꯇꯩꯃ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯂꯔꯣꯏ꯫ ꯏꯇꯩꯃꯅ ꯑꯗꯨꯝ ꯊꯣꯡꯉꯅꯤ, ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯒ ꯁꯅꯥꯔꯩꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯏꯃꯨꯡꯗꯨꯗ ꯃꯥꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯂꯩꯕꯅꯤꯅ ꯇꯧꯕ ꯌꯥꯔꯝꯗꯦ꯫ ꯂꯨꯈꯣꯏ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯧ, ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯎꯇꯤ ꯇꯧ꯫ ꯍꯣꯏ ꯄꯥꯕ꯫ ꯁꯅꯥꯔꯩꯗꯣ ꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯊꯤꯅꯨꯕꯁꯦ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯒꯦꯗꯤ ꯂꯩꯇꯦ꯫ ꯃꯤ ꯑꯣꯠꯇꯅ ꯁꯨꯝ ꯂꯩ꯫ ꯉꯁꯤꯅ ꯁꯥꯎꯔꯛꯇꯅ ꯎꯇꯤ ꯊꯣꯡꯕꯗꯣ ꯍꯨ ꯍꯥꯞꯂꯒ ꯄꯤꯖꯅꯤ꯫ ꯑꯩ ꯋꯥꯗꯧꯔꯤꯗ꯫ ꯀꯔꯤꯒꯤꯅꯣꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯦ? ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯁꯤꯡꯂꯤꯕ ꯀꯔꯤ ꯅꯨꯡꯒꯤ ꯑꯄꯪꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯑꯩꯕꯨ? ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯅꯥꯔꯩ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯅꯨꯡꯁꯥ ꯌꯥꯏꯅ ꯌꯥꯏꯅ ꯄꯣꯂꯥꯡ ꯂꯣꯜꯂꯤ꯫ ꯏꯕꯣꯇꯣꯟ ꯁꯪꯒꯣꯝ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯄꯥꯕ, ꯁꯪꯒꯣꯝ ꯌꯣꯜꯂꯨꯕꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯏ꯫ ꯁꯦꯜꯁꯤ ꯄꯥꯕꯗ ꯊꯝꯖꯤꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕꯗ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯇꯣꯝꯕ, ꯁꯟ ꯈꯔ ꯂꯩꯔꯒ ꯃꯤ ꯑꯃꯅꯤ ꯊꯝꯗꯨꯅ ꯌꯦꯡꯁꯤꯜꯍꯜꯂꯁꯤ꯫ ꯅꯣꯏ ꯑꯅꯤ ꯂꯣꯏꯅ ꯍꯣꯠꯅꯕ ꯉꯝꯂꯔꯣꯏ꯫ ꯄꯥꯕ, ꯁꯪꯒꯣꯜ ꯍꯥꯟꯅ ꯁꯥꯈꯤꯁꯤ, ꯑꯗꯨꯒ ꯁꯟꯗꯨ ꯂꯩꯔꯨꯅꯕ꯫ ꯍꯣꯏ, ꯃꯤ ꯈꯔ ꯀꯧꯗꯨꯅ ꯁꯪꯒꯣꯜ ꯁꯥꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯅꯇꯩꯃꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯕꯅꯤ, ꯆꯥꯛꯁꯨ ꯂꯣꯏꯔꯛꯂꯅꯤ꯫ ꯍꯣꯏ ꯄꯥꯕ꯫ ꯏꯕꯣꯍꯜꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯇꯨꯅ ꯀꯣꯟꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯑꯍꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯂꯨꯈꯣꯏꯒꯤ ꯑꯅꯥꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯂꯨꯈꯣꯏ ꯃꯇꯝ ꯈꯔ ꯅꯥꯗꯨꯅ ꯂꯩꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯔꯩꯗꯤ ꯃꯀꯨ ꯂꯩꯇꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯂꯩꯇꯕꯗꯒꯤ ꯁꯅꯥꯔꯩꯗꯨ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯅꯪꯁꯦ ꯌꯥꯝ ꯄꯪꯃꯜꯂꯦ꯫ ꯃꯇꯣꯡꯅ ꯃꯤꯅ ꯆꯥꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨ ꯆꯥꯕ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯟꯒꯤ ꯁꯦꯕꯥꯅ ꯑꯩꯈꯣꯏꯅ ꯇꯧꯕ, ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯅꯨꯡꯉꯥꯏꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯄ꯫ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯗꯨꯕꯨ? ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯁꯦ ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯅꯨꯄꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯔꯅꯤ꯫ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯨ ꯈꯔ ꯈꯔ ꯏꯜꯂꯣ꯫ ꯂꯩꯔꯤꯕ ꯁꯟꯁꯤꯡꯁꯦ ꯌꯦꯟꯅꯊꯣꯛꯑꯁꯤ꯫ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯁꯟꯁꯤꯡꯁꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯄꯤꯊꯛꯅꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯍꯜꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯃꯆꯤꯟꯗ ꯍꯥꯏꯖꯍꯧꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯅꯕꯅꯤ ꯍꯥꯏꯕ ꯈꯪꯗꯦꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ꯫ ꯉꯁꯤ ꯃꯥꯅ ꯌꯨꯋꯥ ꯇꯥꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯏꯕꯣꯍꯜꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯝꯃꯤ꯫ ꯑꯇꯣꯝꯕ, ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯟꯁꯤꯡꯁꯤ ꯌꯦꯟꯅꯔꯁꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯑꯁꯤꯁꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤ꯫ ꯏꯕꯣꯇꯣꯟꯗꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯗꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯆꯧ,
ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯁꯤ ꯇꯣꯈꯥꯏ ꯇꯧꯕꯗꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦ ꯁꯅꯥꯔꯩꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯇꯣꯈꯥꯏꯅ ꯍꯤꯡꯖꯈ꯭ꯔꯒꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯪꯅ ꯃꯇꯣꯡ ꯁꯨꯝ ꯆꯥꯒꯤ ꯑꯩꯈꯣꯏꯕꯨꯅ ꯃꯔꯨ ꯁꯨꯝ ꯆꯥꯎꯏꯗꯤ ꯀꯅꯥꯅ ꯌꯥꯅꯤ ꯏꯕꯣꯇꯣꯟꯁꯨ ꯈꯪꯂꯤ ꯃꯌꯥꯝꯕꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯇꯩꯃꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯐꯔꯦ ꯇꯥꯁꯣ ꯁꯟꯁꯤꯡ ꯑꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯦꯟꯅꯔꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯁꯟꯁꯤꯡ ꯑꯗꯨ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒ ꯌꯦꯡꯅꯔꯝꯃꯤ ꯏꯕꯣꯇꯣꯟꯁꯨ ꯁꯟꯁꯤꯡ ꯑꯗꯨ ꯃꯥꯅ ꯁꯦꯟꯅꯔꯝꯃꯤ ꯏꯕꯣꯍꯜꯒ ꯁꯅꯥꯔꯩꯒꯁꯨ ꯁꯟꯁꯤꯡ ꯑꯗꯨ ꯁꯦꯟꯅꯔꯝꯃꯤ ꯏꯕꯣꯍꯜꯅ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯁꯅꯥꯔꯩꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯏꯕꯣꯍꯜꯒꯤ ꯁꯪꯒꯣꯝꯗꯨ ꯌꯥꯝꯅ ꯁꯤꯠꯂꯝꯃꯤ ꯁꯅꯥꯔꯩꯅ ꯁꯪꯒꯣꯝ ꯑꯗꯨꯗ ꯏꯁꯤꯡ ꯃꯌꯥꯝ ꯌꯥꯟꯁꯤꯜꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯁꯅꯥꯔꯩꯒꯤ ꯁꯪꯒꯣꯝꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯅꯥꯔꯩ ꯅꯪꯒꯤ ꯁꯪꯒꯣꯝꯁꯤꯕꯨ ꯏꯁꯤꯡꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯍꯥꯎ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯏꯆꯦ ꯍꯟꯗꯛꯇꯤ ꯁꯟꯗꯨ ꯏꯁꯤꯡ ꯈꯔ ꯌꯥꯝ ꯊꯛꯏ ꯑꯗꯨꯅꯅꯤ ꯁꯪꯒꯣꯝꯁꯤ ꯏꯁꯤꯡꯗꯧꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯁꯟꯅ ꯏꯁꯤꯡ ꯊꯛꯂꯒ ꯁꯪꯒꯣꯝꯁꯤ ꯏꯁꯤꯡꯗꯧꯅ ꯇꯧꯅꯕ꯭ꯔꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯧ ꯋꯥꯅꯤꯗ ꯅꯣꯏꯅ ꯁꯪꯒꯣꯝ ꯑꯁꯤꯗ ꯏꯁꯤꯡ ꯃꯌꯥꯝ ꯌꯥꯟꯁꯤꯜꯂꯒ ꯏꯆꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯈꯣꯏꯗꯤ ꯁꯪꯒꯣꯝꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯝꯇ ꯌꯥꯟꯖꯗꯦ ꯏꯆꯦꯅ ꯁꯪꯒꯣꯝ ꯂꯧꯅꯤꯡꯗ꯭ꯔꯒ ꯂꯧꯅꯤꯡꯗꯦ ꯍꯥꯏꯕꯤꯌꯣ ꯕꯗꯅꯥꯝꯀꯗꯤ ꯄꯤꯕꯤꯒꯅꯨ ꯑꯁꯨꯝꯅ ꯁꯅꯥꯔꯩꯗꯨ ꯃꯤ ꯈꯨꯗꯤꯡꯒꯤ ꯈꯠꯅꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯅꯥꯔꯩꯗꯒꯤ ꯁꯪꯒꯣꯝ ꯂꯧꯕꯤꯔꯝꯗꯦ ꯃꯤꯁꯤꯡꯗꯨ ꯏꯕꯣꯇꯣꯟꯒꯤ ꯁꯪꯒꯣꯝꯗꯨ ꯑꯣꯏꯅ ꯂꯧꯔꯝꯃꯤ ꯏꯕꯣꯍꯜꯒ ꯁꯅꯥꯔꯩꯒꯗꯤ ꯁꯪꯒꯣꯝꯗꯨ ꯁꯤꯠꯇ꯭ꯔꯤ ꯑꯗꯨꯅ ꯂꯥꯏꯔꯕꯗ ꯄꯠ ꯇꯠꯂꯤ ꯆꯔꯥ ꯍꯦꯟꯕ ꯐꯥꯎ ꯌꯥꯎꯔꯤ ꯍꯧꯖꯤꯛꯇꯗ ꯁꯅꯥꯔꯩꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯇꯣꯝꯕꯒ ꯄꯨꯟꯅ ꯇꯧꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏ ꯏꯕꯣꯇꯣꯟꯗꯤ ꯁꯟ ꯃꯌꯥꯝ ꯂꯩꯁꯤꯟꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯝꯃꯤ ꯏꯕꯣꯇꯣꯟꯁꯨ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯩꯗꯧꯔꯦ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯎꯪꯗꯨꯅ ꯂꯩꯔꯕꯗꯤ ꯑꯇꯣꯝꯕ ꯏꯇꯩꯃ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯅꯌꯥꯝꯕꯗꯤ ꯏꯟꯁꯤꯟꯈꯤꯕꯅꯤ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯁꯪꯒꯣꯝꯁꯨ ꯀꯅꯥꯝꯇꯅ ꯂꯩꯕꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ ꯏꯇꯩꯃ ꯅꯅꯥꯎ ꯀꯔꯤꯁꯨ ꯈꯟꯖꯗꯦ ꯏꯇꯩꯃꯒ ꯇꯥꯆꯧꯒꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯦꯡ ꯂꯩꯇꯗꯅ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯆꯦꯡ ꯂꯩꯇ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯂꯧꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯅꯥꯎꯕꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯕ꯭ꯔꯥ ꯁꯅꯥꯔꯩ ꯅꯨꯡꯉꯥꯏꯇꯅ ꯑꯇꯣꯝꯕ ꯏꯇꯩꯃ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯅꯥꯎꯒꯤ ꯊꯃꯣꯏ ꯏꯇꯩꯃꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯍꯥꯟꯅꯒꯨꯝ ꯄꯨꯟꯅ ꯁꯟꯁꯦ ꯄꯨꯟꯁꯤꯜꯂꯁꯤ ꯏꯕꯣꯇꯣꯟ ꯅꯣꯛꯂꯒ ꯏꯇꯩꯃ ꯅꯅꯥꯎꯅ ꯄꯥꯝꯖꯕꯁꯨ ꯑꯗꯨꯃꯛꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯏꯕꯣꯍꯜꯁꯨ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ